मरुगा पाउसिंग पीजरी लेंगा के स्कूल दा महै तंबा महैरोय खुदिंगमक लेमना महै मसिंग तमहनबगी मतंगदा खनबा लेरे हाइना चीफ मिनिस्टर ना फोंदोक्रे फिशरी डिपार्टमेंट की मखादा लेबा ngaगी फार्म सिंग लीज पिथोकलगा nga योखलगनी हाइना फिशरी मिनिस्टर एस राजन ना फोंदोक्रे पोपी थारंबा हेक्टर चनी हुमफुनिपाल हॉर्टिकल्चर की मही मरोंग ओइना थारगनी हाइना चीफ मिनिस्टर एन बिरेन फोंदोक्रे हौकिबा पुंगपुन मरीदा मियोय लिसिंग मरी मरफु हुमदोय कोविड नाबा फदना डिस्चार्ज तोक्रे मियोय लिसिंग मरी चंगा मरफु तरे टेस्ट तोबदा मियोय चंगा मरफु मंगा पॉजिटिव ओइरे लाइना असिना मरम ओइरगा मियोय निपाल लेखिद्रे खुरुमजरी ममी टीवी न्यूज की मणिपुरी प्राइम टाइम पाउ मिडिंग ताबरीबा सिंबु सिल्की चनबम न तराम नोकचरी हौजिक पाउ संदोक पिजरी लेंगा के स्कूल दा महै तंबा महैरोय खुदिंगमक लेमना महै मसिंग तमहनबगी मतंगदा खनबा लेरे खोंथांग असना मरम दा मजाति बुनुंगसिबा मियोय कया लेरकनबगी अचौबा मरम अम ओइगनी हाइना मणिपुर की चीफ मिनिस्टर एन बिरेन फोंदोक्रे वाफम असि बाबूपरादा लेबा समग्र शिक्षा मणिपुर की ऑफिस पांगथोकपा स्कूल यूनिफॉर्म टेक्स्ट बुक स्पोर्ट्स आइटम अमदी प्रोजेक्टर न चिंबा पोटलम कया लेमना यंथोकपगी थौरम अमदा चीफ मिनिस्टर एन बिरेन फोंदोखिबनी एजुकेशन मिनिस्टर एस राजन अमदी एजुकेशन एस की कमिश्नर एम हरे कृष्ण यावना पांगथोक पथौरम अदुदा चीफ मिनिस्टर एन बिरेन हाई हौगलगलिबा आंगांसिंगदा मतिक चाबा महै मसिंगी मंगाल फंगहनबा हाइबसी लेंगाक असिगी पांडमनी असिगुंबा तुंगी अफबा जाति अमा समहौगदबा आंगांसिंगीदमक पाइखतपा थबक थौरमसिंगदा सोइदनब होटनसी अफबा जाति अमा सेमबा हाइबसिदा अफबा एजुकेशन चंगी पांडम असी फंगनबगिदमक स्कूल फगत हंसी मिशन असी कैबिनेट मिनिस्टर सिंग तानरगा हौदोखिबनी मिशन असी की मखादा हौजिक मणिपुर लेरिबा लेंगा की स्कूल चामगा कुंदा इंफ्रास्ट्रक्चर सेमगत सागत पहौरे स्कूल खरा अमदी संगाबसु याउख्रे हाइनसु चीफ मिनिस्टर ना फोंदोखी हौदबी यादबनी कोई वर्चुअल क्लास तौनबा अदगी सोशल डिस्टेंसिंग मेंटेन मयूम ट्यूशन तौनब एजुकेशन है थादोप यादब हंतक मैट्रिक अदगी 12 लोइना कोई CBSE की तौरीब फॉर्मूला कोई सिदसुम अप्लाई तौरगा मरमदि लाइफ इज प्रेशियस लाइरिकती तंब याय होरेन चाही थेंदरबाद कायदे बट नसी सिरगदी मेरी लाइफ से अदगी मति प्रेशियस ओइबा इंपोर्टेंस ओइबा अमुक पोके न हन्न पोके दा ngam पोट इवन न्यू वेबु सेमबा हिंदू विदा न्यू वेबु को सेमबिबा ब्रह्मा मुना न्यू वेबु न पोके न होना ngam di हाइनरिने अदुना कोई let us join hand together उजुसु तौरी अदुना कोई कोविड ची टोटली कोई डिफीट तौसी उजी ऑक्सीजन की करीगी अवाटपा आई थदोल ऑक्सीजन फावबद लेंत्रे एजुकेशन डिपार्टमेंट की मखादा समग्र शिक्षा मणिपुर सिंधुना पांगथोकिबा थौरम अदुदा प्रेसिडेंट और सरुक याखिबा एजुकेशन मिनिस्टर एस राजन हाई ममांगदा पालंबा लेंगा की मतमदा लेंगांग एजुकेशन सेक्टर द अकन मियेंग चंगलमदबना मरम ओइरगा एजुकेशन सिस्टम द असोइबा कया लेरमखी चीफ मिनिस्टर एन बिरेन की लुचिंग मखादा पाइखतपा स्कूल फगदहनसी मिशन ngасidi mahairoy singi mama mapa kayana लेंगा की स्कूल सिंगदा थाजब थमनरक्तुना अंगांग सिंग मिंगचनबगी चांग वांगले हाइनसु मिनिस्टर राजेना मखाताना फोंदोखी प्राइवेट स्कूल की खर्चा हुनबा ngमदबदगी ड्रॉप आउट छात्र की मसिंग हिंगले अदुगा लोइनना ऑनरेबल चीफ मिनिस्टर सुयाना अपील तौनिंगिबा हंदक्ति अखोई मणिपुर की स्टेट की मागी लेजब बोर्ड न लौब एग्जाम मयाम कैंसल तौरगा प्रमोशन लाइन लाबनीना अखोई मणिपुर की हानगी छात्र अखोई मिंग
एग्जाम पास तौबगी परसेंटेज तौरमने ngasiदी athaba khudingmak aikoi form fill up tawbo khudingmak pass tawhandorobanina tangai phadana aikoi manipur da yamna thubu matamda higher secondary kra upgradation tawba darkar lai haibasi masu yana honorable chief minister da appeal tawraga mathangda mutung cabinet ta kari da aikoi gi education gi maikei da aikoi propose tawjarake डिपार्टमेंट की मखादा लेबा ngaगी फार्म सिंग लीज पिथोकलगा खनगतलबा ngami singda nga yokhalagani amadi lamdam asida sajaba nga kokta lakliba tha ama ani asida puthoknaba pandam thamli haina fishery minister S Rajena Mami TV news ta phongdurakli all secretariat labor minister asigi chamber da Mami TV news ka akhanana unaba amada minister na hai department asigi makhada labor ngagi farm sing asigi apun ballam asi charak na hectare lising ani romni hai ribalam asigi saruk khara ngagi farm di tawningba aduga lamdi leizada ba ngami singda list pithoklaga nga yokhalagani lam hectare amada jahida lupa lising kun logani hai riba farm sing adu list lawri bangami singna matau karam na sizinnagadagi haibagi matangda leingak na project ama semna khotnari ngami singda list pithoklaga nga yokhangadawri bashina jahida lupa crore ani makai romgi revenue lakhanba ngambata natana ngagi pothoksu hengat hanba ngamlagani haina su mahakna phongdokhi karam bangami na list karam na logadage haibadusu DFO singi kuthangda athubada khanghalak maramaduna hauzik leiriba leingaki ngagi farm singda lam khopsilaga leisiliba sing athuba matamda masana khangna hongdok piu hainasu fishery minister S Rajena Mami TV news ta makhatana phongdurakhi manipur ki praja miyam da nga puthokpa ikoi da 56,000 metric ton ne akoi chahi mada ikoi gi darkar leba nga si adubu hujik akoi 26-27 dagi hena puthokpa ngamdaba adu akoi kanna utonga irol basi akoi kamal loibanina akoi utonga namiba phabu sisu phabunga sisu akoi da yokpa hona bagi adugumba fishery department akoi kanna paikhatpa hori aduna ngasi manipur da leijariba akoi gi farm mayam sing asi nahan makai sarkar na suningthi na semjan bidaba Popi Tharamba hectare chani humfunipal horticulture ki mahi marong oina tharagani haina chief minister N Birena ngasi phongdokre wafam asinga se department of horticulture and soil conservation sinduna sanjen thongda leiba organic store da pangthokpa mahi marong yenthokpa ki thoramda chief minister N Birena phongdokibani Thauram aduda chief minister N Birena hai Popi Tharamba farmer sing horticulture gi mahi marong thahana bahotnariba si Manipur leingak na changsiliba war on drugs ki manung chanani Churachandpur district ta hana Popi Tharamba mafam sing lakliba jun kuntra da horticulture gi mahi marong oina paksana tharagani farmers sing na Popi Thararoi hairagadi makhoi ba pukning thagat pa oina incentive pibagi thabak makhatana adumag chathakigani ngasi yenthokliba potlam sing asi farmers singda mapung fana yauhanaba department ki official singna akanba mawongda hotnasi hainasu chief minister N Birena makhataki Cookie in P amadi keso amadi zomis ki lei punna yaur kanda Churachandpur da mass plantation nama kari kuntrada hana Popi Tharamba mafam sing hujik loina kaim thandana hangna thangre volunteer sing search ki leader sing the cookie student organization ki Kangbu Cookie in P ki leader sing boy am mobilize tor ga ba DC and the forest yauna am nungai ba public sing sigi ekhoi government na haijaba war on drugs aduga Popi muthalaji ga haiba si prajan tar ga tor ka poche ekhoi yamna appreciate we aduga ngasi makis da I repeat again 260-70 hectares kilam han Popi Tharamba sing akhoi anoba moina apamba plant madugi mayam do ngasi horticulture amadi agriculture department mainly horticulture na madu provide tor kanda sense ma porei base masigi damaktai horticulture department ge official sing thagale loina na lomi sing poppy plantation thararo ena song thor po sing da koi makhal makha kaya ge koi incentive aduga priority advantage comment piki gani leptana Manipur ki tongan ba farmer district singi Manipur ki tongan ba district singi farmer sing the pinaba
horticulture gi maru marang amadi sprinkler sing puba gari amasu ngasi gi thoram aduga mari leinana Chief Minister N Biren na lamthaki ngasi yenthok ki ba potlam sing adu Mission Organic Value Chain Development for Northeast Region MOVCDNER gi phase 3 amadi Pradhan Mantri Krishi Sinjay Yojana PMKSY gi makhada farmers sing de pibani MOVCDNER gi phase 3 gi makhada registered farmer listing kun manga romda yaingang sing ki home umorok passion fruit kiwi fruit chakhau HYC rice amadi chuzak na chingbagi maru marang sing piki PMKSY gi makhadana tongan ba district singi farmer jani hum futaruktana sprinkler irrigation system piki How kiba pungkun marida miyoy lising mari shupna marfu humdoi COVID naba fadana discharge tawkre miyoy lising mari chamnga marfu tare test tawbada miyoy chamnga marfu manga positive oire laina asina nabagi masing lising hum futaruk Chatrat Yankhi Taruk Yokre, Laina Asana Maram Oiraga, Mio Nipal Lakidre. COVID-19 Command Control Room Dagi, Nasin Midang Wairam Pumanga Faubada, Fangba Pau Amagimatung Inna. COVID Laina Dagi, Naba Farakpa upon Bamigi Masina. Lising Yankhi Mapal, Chamapal, Marfutara Manga Shukre, active case, lising Manga Chatrok Humfunipal Lady, Laina Asana Maram Oiraga, Laikidabamigi upon Bamasingna, lising Amashupna, Marfutara Humdoini, Fagalakpaki Chang Nachada, Marfu Mapal, Dasmik Nipal Taritni. COVID laina asidagi ngakthok na ba laingang na paikaliba thaushila sigi makhada miyoy kaya amasu namit khudingi COVID vaccine kapthokli COVID vaccine kapthoki ba masing nga si faubada miyoy lak mga lising tara mga chamnga marfutara ni haire ngasi Beauty Candrazate International Airport amadi tongan ba highway dalak ba driver amadi handyman chamnga subna ama test tawki maduda miyoy amata positive oikide haire How kiba pungkun marida D-type oxygen cylinder lising amaga chatret marfutara mga amadi B-type oxygen cylinder chahum kun mari Manipur gi tongan ba analayang sangsingda fangan bangam kri haina COVID-19 command control room digi fangba pawasina makhatari COVID-19 laichat asidagi ngakthok na ba achamba Jackson Tarang Khara lokhat na bagi matangda Wangkhem Assembly constituency gi MLA ke Mega Chandrana Mami TV ki khuthangda miyamda appeal tawrakli अखोई पुंसी कननब की दमकता सरकार न मतम की गाइडलाइन हाइबताई SOP सिंग पीरिबो मयाम सिंसी प्रजा पुनमक नै खोई गामिनबा तंगाई फदब लै अखोई पुनमक ना WHO ना पीरिबा मिपुं खुदिमक ना वैक्सीनेशन सिचा मसिना तना अखोई सेकेंड वेव अमदी होजिक थर्ड वेव COVID-19 pandemic se masi thengnaba ngamoi to be able to control the pandemic situation se masi ngamna ba hona ba sida pi state government na pi ba guideline myam sing SOP myam khoi puna mangna ngamina ba tangai thadaba lai asigumba mayam sing se thengnana ba sigi amna seriously amadi sigeda ba degi ngakthong na ba gidamukta khoi vaccination se tangai thadana khoi tangai thadana tawatai Tokyo Lisingani Kun Olympic Games ta Asian Continental Quota degi qualified oikraba lamdam asigi judoka Likmabam Susila Devi bu Chief Minister N Biren Singh na thagat pa phongdorakli lamdam asigi Sanaroi Singh na Olympic Games ta India ki mahut sinduna thokpangam lakpa asida thagat pa phongdorak pagaloinana lamdam asigi Sanaroi Singh gi hotna jamandegi lamdam asigi mingchat purak pa oirashanu haina N Biren yaifa paujal piki Hauzik break amatang laujari. LX Sublimation. Pauna Bazaar Imphal, JMG Shopping Complex, Fast Floor. Mafam Masida, mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation.
Opposition parties singna matam gi piba suggestion sing leingak na matam chan lobiram lagadi hauzik oriba COVID-19 gi fibam asi oiram daba yai haina thangmaiban assembly constituency gi MLA KH Joy Kisan fongdorli video message ki khuthang da piba paujolamada MLA Joy Kisan na hai Manipur leingak na curfew law thoktuna athingba thamliba amadi mapandi gi changlakpa mi khudingma COVID-19 gi negative certificate yaudragadi changhandriba asi kharang nganna paikhatlam lagadi fibam yamna faramgadabani containment zone amadi covid care center singda leingakna chana thaknaba sing lemna pigadabani covid vaccine kapagi matangda leiriba chayetna basing leingakna matam chani yangsilu hauzik covid vaccine kap krapamioi kharada vaccine kap ki bagi certificate pibidana leiriba asi mari lenaba singna yangsin fam thoki covid laichat thengnana bo hotnabada non covid patient sing mirai gumsi curfew manung sida hauzik Imphal city ki akoibada mi ka hena chenlakpagi fibam ama lerakliba asi leingak na miyang changfam thoki hainasu MLA KH Joy Kisana leingak ki pukning chingsilakli maram di kai no akoi no hospital la change admission to ni patient maru hospital akoi no paidi asona committee no phai committee da hamure hospital ki bed vacant prepare ko la ya ai to na mi social na si yo gom yang kan na masi hospital sing na masi admission to se mai ko sira to re priority ana matung na to te ni kan na la ko gi masi admission ki management committee ma semam mani ado masi ai no honorable minister da consultative committee meeting da kan ni ya ne as hospital da authority bu to no pay hujik covid ki jarak sida kan na to ni ngai se mu nan covid ki ana masi sel la drive ko khum se sem yang ko na na wa ka lai ado nan covid ki patient ji ji ni yang biu lo sel la ko da ko mo united fight to na si akoi na pirak pa session sing se constructive session ne lo bi raga lai ngak sing ta raga ko thaw ka ato pino ko na view ha na masi lai ngak ko ni COVID-19 laichat laksanabagi matangda leingak na pangthokliba thabak thoram kayagi matangda Hianglam Assembly constituency gi MLA Dr. Radhesham Yumnamna Congress party da wafam khara thamlakli mahak na hai mioi ba khunaida awa chaithing nanghaliba laichat asi paliba leingak asana matam gi policy program kaya puthoktuna kanalang thengnari asigumba tanja sida opposition da leiriba Congress party na leibak miyam da lan uhanaba mawongda leingak na miyam gi dama karisu tawdabagi matagum pauthokliba asi tawdabana phai COVID-19 laichat ngakthok minaba haibasi aikhoi pumnamaki thaudang ni hainasu Radheshyamna makhatana fongdorakli mipung khudimangna maroina opposition leader opposition levi deba koi opposition congress mioi sing kaya amasu masida saruk yabidna apwa kolom butotra mateng pangbiraga aikoi COVID-19 gi lanthing ase mai pana lanthing ne si eba ko se apil tawjari sarkar sina COVID-19 ga wave tagi hawraga second wave phawda tawba yaba kaya policy kaya program kaya akhang hai tanadana center gi matugi directive kaya yawraga local gi state sigi tawba yaba kaya akoi na mafam matam chana akoi na tawriba khongthang sing lockdown sing curfew sing yamna section na hodaba thabak sing ase karimata na sungdana akoi na ngagi habi mataw na pangang ba ko sak pa masi tawon janing de adu bhotada oiba yaba chakhat pa yaba maduna mating pang ba yaga da wakum ga thamdiraga sarkar mating pangalingi habi je thamjaningi COVID-19 laichat ki fibam tapna hantarakpa asiga iroinana Manipurda multi-system inflammatory syndrome in children MIS-C hairiba laina layong asigi anisuba case tengnare haina Mothers Care Children Hospital and Research Center na fongdorakli MIS-C ki anisuba case asi chahing Nepal gi nupa macha amada thengnakibani hairiba nupa macha asi nimit mangani chupna arum laihau tawduna chaba tumdabadegi hospital asida pukhalakibani Pukhalakpa matamda nupa macha adugi mamit machinban amadi marai ngangsinba thengnaki laboratory test tawraba matungda MIS-C gi case ni haiba khangbangamki numit manga ni laying chatharaba matungda pungpha phaduna anaba angang adu mayumda puthakre hairi Manipur Pradesh Congress Committee MPCC gi President Govindas Konthojam gi mityang makhada committee asigi General Secretary Administration Hareswar Goswamina Tausem headquarter da Tamai Assembly Constituency Block Congress Committee hangdokre
Thauram adu MPCC member Dr. Aku amadi Tamai Block Congress Committee ge member singna saruk yaki. Thauram adu ge saruk ama oina Tausem lambi de leiba Abenkun, New Kandihang, New Mandu, Ol Mandu, Tausem, Phaklong amadi Tagoram na chingba kun singda relief material sing yen thoklam ki hairi. Nagamapal Kangjabi Leraktage, Nupi Macha Ama, kidnap Tobada Chena Bani Haiba, Mioy Mari, Police na Fari Haina, Police Tagi Fangba, Pau Aman Hairi. Kidnap Tauki Bani Haiba, Nupi Macha Adu, Police na Kontauza Mamanglikay de Leiba, Yum Amadegi, Rescue Tobangam Kibani. Kidnap Asida Chena Bani Haiba, Mioy Singadu, CJM Imphal West Putok Laba Matungda, Police Custody da, Nuit Mangani, Riman Lau Takre Hairi. Lifeam Kunau Youth Development Association, LKYDA Club COVID Warrior na Lifeam Kunau amadi Sangakpam Bazarda COVID-19 pandemic asigi matangda public awareness rally ama pangthokre early detection and early treatment haiba teamda Lifeam Kunau dege Sangakpam Bazar fawba chatkiba awareness rally aduda club asigi members singna dukan famba yan sangnapi yonba achat awok singda N95 face mask amadi hand sanitizer na chingba potlam singsu yan tokki. Lifeam Kunau amadi Sangakpam Bajarda Mioy Kaya positive oy bahengalakpa amadi misimina yaurakpa asi yenglaga public singda he nagyan tanaba public awareness asi pangthokpani haina LKYDA Club ke Vice President Maibam Kiranna Fongdoki. Bharatiya Dalit Sahitya Academy, New Delhi na Thoidok Hendokpa Miyamgi Tabak Tawbasing the Piba Pride of India Youngster Award Lisingani Kunma Thoigi Pinabalau Thorakpada Kay Samthong Longzam Leraktagi Fanjaubam Iboton Singh Amadi Lairik Yangbam Malatigi Macha Fanjaubam Lenajit Singh Yaurak Lihairi. Kanglada Leiriba Kanglasa Anigi Mayada Kabak Kanduna Leiramba Chaingak Loktokiba Adu Leibaki Custom Amasung Tradition Gimakok Oiriba Zatra Sanamahi Laisang Ima Ibel Amadi Lamdam Asigi Akang Ahi Kayaga Kanaraba Matung Taufam Tokpa Laitau Tintau Tauduna Loktokibani Haina Lining Tau Sanamahi Temple Board na Fongdurakli Board ki Vice President Bidyapati Sanjam na Thadur Pacharolamagi Matung Inna Sanamahi Temple Board na Achoba Taudang Lauduna Kanglasa gi Kabak Kalamba Chaingak Adu Loktokibani Leibak Miyam na Lana Ugadaba Wafam Fongdokpiganu Tau Kribatabak Adu Lanay Nate Leibak Miyam gi Yaifana Bani Haina Charol Asina Makatari. Manipur State Legal Services Authority Lamphal-Pat Imphal Mityeng Makada District Legal Services Authority Taubal Amadi Community Network for Empowerment Kon Manipur Anina Punna kutsam na duna nong magi oiba legal awareness webinar program amangasi Zitsi Miki Kuthangda pangthokre. Program aduda District and Session Judge su oiriba District Legal Services Authority Taubal gi Chairperson Bini Ngangom amadi Kon gi President RK Nalini Kantana legal awareness adugi matangda wangangki. COVID-19 second wave na kamteng na awaba piraba matam asida Ketrugao Assembly Constituency gi oina haukiba June maridagi hauduna constituency asigi tongan ba imong lising taramanga henbada nong magichang daba yadraba potlam sing yentokre potlam yentoki badu da saruk yaki bapum namag Ketrugao Assembly Constituency gi mirep oina thorakadawriba Nurul Hasan thagatpa fongdoki nungai faba phidam nangai oiba Manaba Chan Mirai Kaidaba Adum Lava Kendrama Koi Punna Seminar Si Haiba from Si Tamoy Sing Apil Tozabaga Luina. COVID-19 lighted Laksin Nabagi Amatangairaba Pambaidi Vaccine Kaptopan Oigani Haina Social Activist MI Kana Fongdokre Wafamasi Imphal East District in Manung Chanaleba Kairao Wangkemda COVID-19 ki Jaiteng Fanglaba Yumthong Taramanga Dangasi Sel Yaun Achata ki Potlam Sing Tengbang Baga Marilena Napiba Warol Amada MI Kana Fongdok Kibani
Mahakna hai COVID-19 na maram oiraga awa chaitheng nanglaba miyamda leingakna kezi mga khaktamak piriba asina miyamgi awaba kokhanba ngamloi sothana hingliba miyamgi damakta leingakna selgi mateng pibinaba leingaki pukning chingsinki Haukiba Jun tarada jahi taramathoi khakta ngairibi nupi macha ama TPPL company da thabak tauba mitop miyancha amana On duty MSPCL Thaba Angoba Machugi Bolero Amada Hapchinduna Ot Nekiba Tawang Adu Mahiroi Luptaruk MSU MSF Desham KSA Suk Amadi Ems na Yaning Daba Fongdok na Wakat Mifam Fam Kre Wakaitel Tokchom Leikaida Mahiroi Luptaruk Asigi Taumi Kontrar Lomna Saruk Yadana Pangtokiba Wakat Mifam Aduda MSU Assistant Secretary Nongpok Nganbi Paunam Nahai Angang ot naiba aduda senariba Rupesh Kumar atuba matamda charge sheet thagatuna ahakpa sairak pigadabani atopa thaudok amada ngarang nagamapaldagi angang nupi macha ama mangkibagi thaudok aduda senariba mioi singsu atuba matamda fagatuna chap saba sairak pigadabani haina mahakna haiki COVID Lightjet Laksin Naba Laingak na Lokalagliba Jackson Tarangi Manung Chenna Laingak na Piriba COVID Kitchen na Kanglon Ngak Taba Miyosing Police na Faduna Fine Tihan Bagitabag nga sisu Makatana Jatari Nga si Jatakiba Police ki Drive ta COVID Kitchen na Kanglon Ngak Taba Miyoy Jani Nifumari Police na Faduna Fine Tihan ki Tungda Miyosing adu Warning Piraba Matungda Tadoki Nga si Police ki Drive aduna Miyosing asadigi Fine Oina Lupa Lising Marfunitoy Chambri Komgatki Makatana COVID Kitchen na Kanglon Ngaktaba Tengnarabadi National Disaster Management Act Lisingani Mangagi Makada akan ba action logani haina Inspector General of Police Operation E Priyo Kumar Singh Nathador Bacharul asina Makatari Wakal Taminaba Salin Digital Amadi NR Media ni Chatharakpa COVID-19 Awareness Program gi manung channa ngasi Kakching Bazar da COVID-19 poster campaign pangthokre Hauzik break amatanga laujari Meet your future leader. Mami TV na akan na semjaba Meet your future leader. program asigi pandamdi mating leiba karamba miyoi na ikoi gi khunai asibu achumba lambi da lamjing hangadage haibdu miyam na kupna nainaraga lepiu lakadoriba 2022 gi Manipur Assembly election da mirep oina chongthorokliba sing makoi gi wakhalon da leijaba pangthokliba amdi pangthoklakadoriba kayabu kupna nainaduna achumba mihut khannabagi pandamdani Meet your future leader. ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯤ Mami TV की प्रसाद है तारे अदुम हाइजगे हौसुम उबीबा जीवन में अदुम यंगियु डाउनलोड तो सेव तो है मसक चाहिए इसोर साकी सिक्किम पे जा जाए इसोर साकी सिक्किम पे जा जाए अदुगा आई जंग पैसा इलेक्शन था वोट लेकर तो जंग पैसा सु हंजिना होना जरूरी कहीं ना तो हंजिना होना भी आई जुगान देता हूँ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯀꯥꯏꯗ ꯑꯣꯏꯔꯣ ꯂꯝꯕꯦꯟ ꯊꯣꯡꯗꯕꯨ ꯑꯣꯏꯔꯣ ꯆꯥꯏ ꯍꯩꯕꯗ ꯑꯣꯏꯔꯣ ꯊꯕꯛ ꯁꯨꯕꯗ ꯈꯨꯗꯤꯡꯃꯛꯁꯦ ꯑꯆꯧꯕ ꯕꯤꯛ ꯗ꯭ꯔꯤꯝ ꯑꯍꯣꯡꯕ ꯑꯃ ꯑꯩꯅ ꯀꯥꯈꯤꯕꯗꯨꯒꯤ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯑꯆꯧꯕ ꯇꯦꯟꯖꯤꯕꯜ ꯑꯃ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯀꯥꯔꯤꯕ ꯃꯤꯁꯤꯡꯅ ꯇꯝꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯗ ꯑꯩ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯕꯅꯤ ꯊꯝꯖꯒꯦ ꯑꯩ ꯁꯤ ꯄꯣꯂꯤꯇꯤꯛꯁ ꯆꯪꯉꯛꯄꯁꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯇꯁꯦꯡꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁ ꯆꯪꯉꯛꯄꯗ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯃꯅꯤꯄꯨꯔꯤ ꯄꯣꯂꯤꯇꯤꯛꯁꯇ ꯏꯇꯤꯍꯥꯁ ꯑꯃ ꯁꯦꯝꯖꯟꯅꯤꯡꯕ ꯆꯪꯖꯔꯛꯀꯅꯤ Meet your future leader. ki matungda taramuk chari haukiba tang tara taruktagi hauduna left front singna thau mamal hantha halu haina changsilakiba khongjanggi sarukama oina Imphal ukrul lambigi Kurai dasu ngasi Kurai local council gi sinmi singna khongjang changsin kre khongjang aduda left front ki luchingba L Sotin Kumar KSI Santa S Santa amasung RK Amushana na jingbana wangang ki hairi Communist Party Singh Zindabad Rep Party Singh Zindabad Rep Party Singh Zindabad Petrol ki maman khudakta Petrol ki maman khudakta Petrol ki maman khudakta Diesel ki maman khudakta
COVID-19 laichana lamdam asigi miyam kok ta khut hapnaraba matam asida vote na henna luna lobiganu chahi 19 mathaki miyoi singi vaccine kappa July gi ahan bachayol fawbada loishilu amadi langthabalda sariba COVID khapti ki oiba hospital athubada saba loishilu haina Protection and Preservation Committee PPCM gi convener Tongbram Ongbi ibem chana thador pacherol amanna hairi All India Shipping Board ki member oiriba Atul Kulkarni na Kakching Assembly constituency gi MLA Mayanglambam Rameshwar Sinarakiba oxygen concentrator ama ngasi Rameshwar Masamak na Kakching district ki DC D Gangmai amadi Chief Medical Officer TH Rajendra amuk kutsinakre Kakching Turel Wangma Manarai Parengda Leiba Community Hall da pangthokpa mass vaccination ki thauram amada oxygen concentrator adu kutsinnaraduna Rameshwar nahai oxygen gi mathau taraba COVID-19 gi anabasing kharadang oirabasu kokhannabagi pandamda oxygen concentrator asi mahaki kuthangda sinarakpani makha tanasu asiguma mateng pirakhigani Constituency asida leppa leitana chatharakliba mass vaccination ki drive asina constituency asida leiriba chahi 19 mathaki miyoi sing konsinna bahotna gani hainasu Rameshwar na makhataki Shri Honorable Chief Minister Shri N. Biren Singh na Manipur da oxygen watanaba mafam da district da oxygen plant mayam ama linkhlakpa Kakching da yana pa Thawal da linkhlakpa ICU bed hangdolpa loina na karigumba third wave na lagadi Kakching kendra gi Kakching district ki leiriba praja sing na haiba laina asi thengnaba da nuhaina na ba 100 bedded COVID hospital sabagi asigumba Honorable Chief Minister gi thamoi singna honorable praja bunung sibagi asugumba khongthang asi akhoi punamak support tongminasi Huyan Lan Pau Chege senior journalist Nomita Khongban Tabamda Langdai gi akhanna bachandura paumi gi mingthol piduna ikai khumna ba utkre yamna lamzaningai oiraba mingthol asigi achamba khudol amadi certificate na lamsangda leiba international sanamahi lining amasung Punsiron Kufamgi Kubamda, Utra Sanglingi, Maicho Purel, Professor NZ Kangjiana Kutsanaki Hairi. All Manipur United Clubs Organization Amuko Amasung, United Clubs Organization of Bisnupur District, UCOBIT ke Lamjing Makhadag Ngasi, Bisnupur District ke Kapot Sangbamda Mass Vaccination Camping Pangthokre, Mass Vaccination Camping Asi Bisnupur District, COVID-19 Task Force Amadi, Kapot Sangbam COVID-19 Task Force Anina Kutsam Nadina Pangthok Kibani, District Asiki Club Singa Kutsam Naraga, Vaccination Program Asi Makachataki Gani Haina, UCOBIT ki Publicity Secretary TH Gopen Singh na Press Tathadorak Bachero Aman Hairi. Hingnabagi lanfamda manama sing yolega yumgi leita laira puribi ahal oirabi ima ibel singda khanglaroi matagum zalinot pesinduna pot lebagi thabak lepiro haina Kanglaipak News Tengbanglup KNTL na phongdorakli Kurai konsam leikai dege konsam sanahanbi leima kaubi ahal amada lupa chamnga chatpigi zalinot ama pesilaga pot leikibagi pau ama Facebook ta viral oirakpadigi KNTL gi General Secretary Saikom Ebi Maitain angama mating pangkre marai bagthirabi ahal aduda mating pangkiba adu Ebi Maitagi mapuk nimit ka mari leinani hairi Manipur Students Federation MSF ki Mayai Loisangi Organization Secretary Sundar Kumanna MSF Bisnupur District Committee ge Manung Channa Nambol Branch ki session Lisingani Kunmathoi Kunithoi ge Naunathau Pugadabasing ngasi video conference ki Kuthangda Kankre MSF Nambol Branch ki Naunathau Pugadabasing adudi Sanasam Sanjayna President Pukrambam Thoibana General Secretary aduga Laistram Rohena Finance Secretary ni Hairi Yaipilen sitaba mapu luploy na sinduna mayang Imphal Kuman Yangbi Sabal Karang Ivy Rota Ibudaw Pakang Bagi Kuman Yakapung Sonapung Yalopungda Nungbi Nunglen Kinbagi Tauram Pangtukre Tauram Adu Laina Laichet ki Laingang na piba Chat na Kanglon Ngang na Pangtuk ki Hairi Hau kiba Tangkun Mathoy digi Miyam Tinba Mafamda
hand washing stand yenthokraba matung ngasisu asa nipal amadi club tara tarukna semjaba COVID Task Force Coordinating Committee CTFC C Kakwa amadi Tongzu Part 2 da Leba Upper Primary Health Center Kono Kongnang Makong da Leba Community Quarantine Center da Namirakpam Singkhaina hand washing stand sing yenthokre COVID-19 lighted asidagi ngaktok pangamnaba miyam tinba mafamda hand washing stand yenthokpagi tabak asi makatana chatakigani haire Lamdam asi nisada laichuraba misingna marang kaire kunai asi taramapal suba jahi chagi opium landigi hena sathire haina International Day Against Drug Abuse and Illicit Trafficking lisingani kunma thoiga mari lenana desamna thador pachirol aman haire mayai ka bachinzak na kunai gi mayol kakthalik liba asi mayok nagadawri ba pambay ahum adudi supply reduction demand reduction amadi harm reduction ahum asini haina desam gi Special Task Force and Anti-Drug Abuse ki Secretary Taunauzam Somol luwang na thador pachirol amana haire Malem pumbada thengnariba COVID-19 gi laichat asidagi ngakthoknaba achamba cheksin tharang ahum khak ngang chapinaba mami TV gi maikei dagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta phuttaruk ki arapa thambiyu mai mit amadi khutsa toina hamdoktuna laichat asidagi kannaba miyam punna hotnaminasi Hauzik sanabagi pau pijari CONMEBOL na singduna Brazil de chathariba Copa America lisingani kunma thoigi ngasi sanakiba Group A gi match singda Uruguay amadi Paraguay mai pakre Cuiabada sanakiba match da Uruguay na Bolivia bu goal ani suinoda maitiba piki match adugi nifusba minutta Bolivia gi defender Quinteros na soibadagi chankiba on goal na Uruguay gi ahanba goal oiki anis suba half ki humputara mapal suba minutta jersey number kunmathoi Cavani na goal amaga chanduna Uruguay bu goal ani suinoda mai pahanki Brasilia da sanakiba atopa match amada Paraguay na Chile bu goal ani suinoda thoikre Paraguay gi ahanba goal adu jersey number taranipal Samudio na kontra homdoi suba minutta chankibani Match ki yankai Nepal suba minutta jersey number tara Almiro na Paraguay ki ani suba goal chanki Thaubal Khetrulikai da leiba Bidya Chandra Archery Academy ki President oiramba Waikom Ibohal Singh na ikhang khanghaudana tha asigi kunma thoi da leikidabada Manipur Archery Association na awaba fongdokpagi mifam ama pangthuktuna leikidrabagi mafamda minute ani tumina lepton ikai khumnaba utkre mahangna hinglingai matamdagi punsigi aroiba mitkup fawba Thaubal district archery hairiba masana asi chawkatnaba hotnabada achobut thaudang lawramba adu nauhauna na singthaduna leikidrabagi thawaina mapuginakta ingna chikna leirunaba thauniki hairi loisilakpada maroiba pausing amkahna pijari Lainga ki school da mahai tamba mahiroi kudingmak lemna mahai masing tamhanabagi matangda khanaba leire haina Chief Minister na fongdokre Fishery Department ki makhada leiba ngagi farm sing lease pithoklaga ngayo lagani haina Fishery Minister S Rajan fongdokre Poppy Tharamba hectare chani humfunipal horticulture ki mahi marong oina tharagani haina Chief Minister N Biren na fongdokre Haukiba pungkun marida apun bamiyoy lising mari shupna marfu humdoy COVID naba faduna discharge tokre miyoy lising mari jamnga marfu tare test tobada miyoy jamnga marifu mga positive oire laina asina maram oirega miyoy Nepal leikidre
ngasi oinadi Mami TV News sandok chaba Manipuri Prime Time pau matang asida loijare mideng tabiri basingbo mukahna khurumjari.